ꯊꯥꯁꯤꯒꯤ ꯀꯨꯟꯇꯔꯦꯠꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯌꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯃꯅꯣꯍꯔ ꯃꯌꯨꯝ ꯕꯥꯔꯤꯁ ꯁꯔꯃ ꯀꯔꯤꯒꯤꯗꯃꯛ ꯐꯥꯔꯤꯕꯅꯣ ꯍꯥꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯃꯩꯔꯥꯄꯥꯏꯕꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏ ꯆꯥꯎꯈꯠ ꯀꯥꯡꯂꯨꯞ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯀꯌꯥꯅ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟꯕ ꯋꯥꯔꯣꯜ ꯏꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯩꯔꯥꯄꯥꯏꯕꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏ ꯆꯥꯎꯈꯠ ꯀꯥꯡꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯣꯔꯣꯛꯈꯥꯏꯕꯝ ꯁꯪꯒꯤꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯤꯌꯥꯝꯒꯤꯗꯃꯛ ꯌꯥꯏꯐꯅꯕ ꯈꯟꯗꯨꯅ ꯆꯤꯡꯗ ꯃꯥꯟꯗ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯏꯆꯥ ꯕꯥꯔꯤꯁꯄꯨ ꯀꯔꯤꯒꯤꯗꯃꯛ ꯐꯥꯔꯤꯕꯅꯣ, ꯑꯊꯨꯕ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯈꯤ꯫ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥ ꯕꯥꯔꯤꯁꯄꯨ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯕꯥꯔꯤꯁꯄꯨ ꯋꯥꯔꯦꯟ ꯑꯃꯐꯥꯎ ꯌꯥꯎꯗꯅ ꯏꯝꯐꯥꯜ ꯏꯁ ꯋꯦꯁꯀꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯥꯛꯑꯒ ꯏꯆꯥꯕꯨ ꯐꯥꯔꯒ ꯄꯨꯕꯤꯈꯤꯕꯁꯦ ꯃꯃꯥ ꯑꯣꯏꯕꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯝ ꯄꯦꯟꯖꯗꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯥꯏꯔꯤꯕ ꯏꯆꯥꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯕ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯍꯧꯖꯤꯛ ꯑꯋꯥ ꯑꯅꯥ ꯇꯥꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯤꯕ ꯏꯆꯥꯅꯤ꯫ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯁꯣꯟꯖꯕꯒꯤ ꯋꯥꯅꯤ, ꯁ꯭ꯋꯥꯏꯗ ꯂꯥꯎꯖꯕꯒꯤ ꯋꯥꯅꯤ, ꯏꯆꯥꯗꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯃꯒ ꯂꯣꯏꯅꯅ ꯀꯠꯊꯣꯛꯄ ꯑꯃꯒ ꯌꯥꯎꯅ ꯏꯆꯥꯅ ꯑꯥꯗ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯤꯕꯅꯤ꯫ ꯇꯧꯔꯤꯕ ꯏꯆꯥꯁꯦ, ꯆꯦꯟꯖꯔꯤꯕ ꯏꯆꯥꯁꯦ ꯃꯥꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯕꯤꯔꯤꯅꯣ? ꯃꯥ ꯋꯥꯔꯦꯟ ꯏꯁꯨ ꯌꯥꯎꯗꯅ ꯐꯥꯕꯤꯈꯤꯕ ꯃꯔꯥꯟ ꯑꯃꯠꯇ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯇꯥꯛꯄꯤꯔꯝꯗꯕꯁꯦ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣই ꯃꯌꯥꯝꯅ ꯄꯦꯟꯖꯗꯦ꯫ ꯏꯆꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯀꯟꯗꯤꯁꯟ꯫ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯅꯨꯡꯁꯤꯅꯒꯗꯕ ꯃꯇꯝꯁꯤꯗ ꯏꯆꯥꯕꯨ ꯐꯥꯖꯤꯟꯕꯤꯕꯁꯦ ꯌꯥꯝ ꯌꯥꯅꯤꯡꯗꯦ꯫ ꯑꯃꯔꯣꯝꯗ ꯃꯅꯣꯍꯔ ꯃꯌꯨꯝ ꯕꯥꯔꯤꯁ ꯁꯔꯃꯒꯤ ꯂꯣꯏꯅꯕꯤ ꯇꯝꯐꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯏꯝꯐꯥꯜ ꯏꯁ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯋꯥꯜꯗꯒꯤ ꯆꯣꯡꯁꯤꯜꯂꯛꯂꯒ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯒꯅꯤ ꯍꯥꯏꯔꯒ ꯄꯨꯊꯣꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯖꯦꯜꯗ ꯀꯔꯤꯒꯤ ꯊꯝꯕꯤꯔꯤꯕꯅꯣ? ꯑꯊꯨꯕ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯈꯤ꯫ तारीख 9 नोंयाई पुंग 2:30 ताबा मतमदा इम्फाल ईस्ट पोरंपाट पुलिस स्टेशन की टीम लागा वाल चौखलगा फैमिली की तुमिबा बेडरूम नंखायगा चंगागा आइगी पुरोइबाबु फागिबसे करी मरमगिनो आइना हंगा मतमदसु लाइबा पुलिस सिंग अदुना कनामतना ताबीदे अदुगा माबु काददगी पुथोखराबा मतुंगा अखोइना हंगबा मतमदा आइना करी मरमगिनो हंगबदसु कयमता खुंबिरमदे वारी मसानाबगिनिना हाइगी वारी मसानागनी हायगा पुरगा चखिबनी अदुगा होजिंगना जेल थाजन बिग्रे हाबसे करीगी मरमगिनो हाबदो लेबाक प्रजा मयाम सेंदोकपिरो अदुगा अथुबा मतमदा आइगी पुरोइबाबु थादोकपियो हाबसे मयाम हाइजे।